ngasi phongkiba tongan pause singde yawba maruoiba paukra sandokna pijeri ahanbada miyoibagi kidney liver da plastic yawba thengnare amungtang sijinaraga langthokpa plastic ki polam singna malemda achokba chaitheng ama pirakbaga loinana miyoibagi kidney liver amadi placenta da plastic makup yawba thengnare haina United Nations Environment Program gi report amana phongdokli report asina hai numit khudingi miyoibana sijinaraga langthokpa plastic ki polam sing thanna yawba truck lising anirom amot akai oina langthorakpadagi paturel amasung samudragi irol nungda tinki hojikti plastic pollution gi thong asi apunbagi oina achoba problem ama oirakle sahi khudingi oina plastic amot akai tan million kulhumdoi rong hundorakpana pat turel amadi samudragi irol nungda lairiba nga makhal kayada achoba chaitheng ama piri hairiba nga sing adu charubada miyoibagi hakjangda asuki matik khudong thiningai ohelakle malemgi tongan mafamda lairiba मियोय पुमनमकना अइंग असागी खल कायरकपा अमदी इकोसिस्टम की फिबम सोक्चिलकपगी मतांगदा खन नैनबगुम प्लास्टिक पोल्यूशन की मतांगदसु हक्सिन लौबगा लोइनना हिरमसी की मतांगदा अखनब थौरांग अमा लौकटपगी तंगाई फदबा मतम लाकले हाइना यूनाइटेड नेशंस एनवायरनमेंट प्रोग्राम की रिपोर्ट न मखाताना फोंदोकले प्लास्टिक पोल्यूशन न पिरकलिबा सैथेंग सिंगी मतांगदा रिपोर्ट असिना मखाताना हाय सिजिनब लोरगा लंगथोकपा प्लास्टिक की पोलम सिंगना अकोइबगी इसिंग नुंगसिता सोगलकपगी खुदम फंगले मपुम ओइना लंगथोकपा तारगसु माइक्रो प्लास्टिक हाइना खंगनबा मिना उवा फंगदबा प्लास्टिक मकुप ओलगा अकोइबगी इसिंग नुंगसिता तिनखी अमसुंग मियोइबगी हक्जांग मनुंगदा चंगख्रगा खुदोंथिबा लैना कया पोखलकली ऑर्गेनाइजेशन फॉर इकोनॉमिक Corporation and Development की रिपोर्ट की मतुंग इना कुमजा लिसिंगनी तरामपलदा मालेम अपुनबगी ओइना ग्रीन हाउस गैस थोगलकपगी चादा 3.3 की प्लास्टिक पोल्यूशन मरम ओइरगा थोगलकपनी मालेम की मफम पुमनमक्ता मियामना हिरम असिगी मतांगदा वाखल तामिनबगा लोइनना प्लास्टिक की पोलम सिंग सिजिनबगी चांग हंथहन्नबा पुन्ना लखोटमिनरसी हाइना फोंदोरकली मका तारक पाउदा स्टेट असिदा थोकलेबा इरांग न मरम ओइरगा चुराचांदपुर की महिरोई सिंग कॉम्पिटिटिव एग्जाम थाबदा अवाबा मायोकनरे हौकिबा चाही लिसिंग अनि कुलहुमदोई की मे अहुमदगी हौना स्टेट असिदा थोलखिबा कांगलुप की इरांग असिना मरम ओइरगा नेशनल हाईवे सिंगदा चथोक चसिन तौबदा खुदोंग चादबा कया मायोकनबना मरम ओइरगा चुराचांदपुर डिस्ट्रिक्ट तगी कॉम्पिटिटिव एग्जामिनेशन थागदबा महिरोई कया खमथेंगना अवाबा मायोकनरे एजेंसी की पाउना हाई स्टेट असिदा हौजिक लैरिबा कांगलुप की इरांग असिना मरम ओइरगा स्टेट असिगी नेशनल हाईवे सिंगदा फ्री ओइना चथोक चसिन यादबा असिना मरम ओइरगा लेबाक असिगी ओइना पांगथोकपा मरु ओइबा कॉम्पिटिटिव एग्जाम सिंग हाइबदी SSC NDA NEET UPSC UGC NDA न चिंबा मरु ओइबा एग्जाम सिंग थागदबा महिरोई कया स्टेट असिगी वांगमदा चतुना एग्जाम थानरी मरम असिना महिरोई सिंगी एकेडमिक एटमॉस्फेयर दा चाउना अकीबा पीबदा नतना सेल थुंगी अवाबा कयासु मायोकनरी चुराचांदपुर डिस्ट्रिक्ट की महिरोई सिंगी ओइना ख्वाइदगी नकपा एग्जाम सेंटर असी किलोमीटर 62 रोम लामना लैबा इम्फाल सेंटर ना ओइदि अदुबु इरांग असिना मरम ओइरगा चथोक चसिन तौबा याखिदबा असिना डिस्ट्रिक्ट असिगी महिरोई सिंगदा खुदोंचादबा कया मायोकनरी इम्फाल दा लाकपा याद्रबा डिस्ट्रिक्ट असिगी महिरोई कया आइजोल गुवाहाटी अमदी अगरतला चतुना तोंगान कॉम्पिटिटिव एग्जाम सिंग थानरी हिरमसी की मतंगदा चुराचांदपुर की महिरोई अमा ओइरेबा तिफे nganlaillam simte kouba amana phongdokibada district asidagi kilometer 400 rom chatlaga leiba exam thaba haibasi awaba ama oibata natana maram chadana sel hena tingnabagi achoba maram amasu oiri exam asida chauna mai pakadaba mahiroi kaya chathok chachinda khudong chadaba kaya mayoknaba asina maram oiraga exam thaba phanghodaba kaya amasu yauri mahiroi singna thengnariba khudong chadaba asigi yenglaga khara makai komhaningbagi pandamda alternative coaching center ama siam symphony SSPP yauna tongan ba group kayana mahiroi singi damak mateng pangle masigi damakda ZSF na mari lena ba authority da Churachandpur da exam center sing PB na ba taksin basu laikre adubu hojik phawage oinadi masigi positive response amata laitri haina ningam dana awaba kaya phongdorale FMR की मायोक्ता खुंजंग चंगचिन किबा नागा महिरोई लुप सिंगी मथक्ता FIR लौखटख्रे विथड्रॉ तौनबा दाबी तौरकली
Central Government ki maikei Indo-Myanmar border fencing khaba amasung free movement regime suspend tawbagi mayokda Senapati District Student Association na changsin kiba khongjang aduga mari leinana Naga mahiroi lupsingi mathakta FIR lokhat kiba thawongbu Naga student body kayana yamna kanna yaningdaba phongdoknarakli loinana Naga mahiroi lupsingi mathakta paliba FIR withdraw tawba yauna Indo-Myanmar border fencing khaba gi thabak khudakta lepkadabani amadi FMR makhata na chana hangadabani haina dabi tawrakli paumai Naga Tasidumai na Thadok Pachirol na hai June Ohumda Senapati District Headquarters da Senapati District Student Association SDSA amadi Senapati SP anigi marakta chauna mungna kiba tawdok aduga mari leinana Naga mahiroi lusingba mangagi mathakta FIR lokhatpasi yaningde tawdok aduda Senapati District SP gi maikei peaceful oina chathakiba protest adu yaikhai thingaiba pibata natana irang adu hena pakthok chawthok halakibani tawdok aduga mari leinana Senapati Police की माइकई दगी अनसम सेनापति डिस्ट्रिक्ट स्टूडेंट एसोसिएशन माउ स्टूडेंट यूनियन मराम स्टूडेंट यूनियन पाउमाई नागा स्टूडेंट यूनियन थंगाल स्टूडेंट यूनियन जलियांगरोंग स्टूडेंट यूनियन अमदी जलियांगरोंग स्टूडेंट्स यूनियन सेनापति जोन की मथक्ता FIR पानबगी थौंग अदु अकन ममोंगदा कंडेम तवी थौंग असि नागा मियाम की डेमोक्रेटिक राइट यूनिटी अमदी consultative voice da singnabani maramaduna student body sing asigi mathakta paliba FIR sing kudakta withdraw tawgadabani Senapati SP amadi additional SP kudakta transfer tawgadabani hariba demand sing asi thabak oina pangthoktabat tarabadi makhatana district asida tangdu leitadaba phibam haibadu oirakani ansam SDSA yauna federal unit singi khongjang singda lop asina solidarity utli loinana Naga homeland gi damakta makhoi gi culture amadi territorial integrity preserve tawnabagi damakta free movement regime makhatana chanahanabagi khongjang asida mapung phana sawali government of India gi maikei dagi su Naga miyam gi history amadi emotional significance sing asi masak khangadabani hairi tangkhul katapnaw saklong Naga student union Chandel Anan Lenchuan Tampi General Headquarter Maring Student Union Monchang Naga Student Union Jemi Students Organization Manipur na thadokpa tongan ba Jerol Singh maikei dagisu Naga body kaya Indo-Myanmar border fencing amadi FMR suspend tawbagi mayokta changsin khiba khongjang aduga mari leinana ansam SDSA amadi federal unit mangagi mathakta Senapati District Police na FIR lokhatpagi thawong adu akan mamongda condemn tawi thawong asi Naga sing na changsiliba democratic oiba khongjang sing asi criminalize tawnaba yauna atamnana Nagagi student leaders sing amadi civil organization singi mathakta chathaba thawong amani haukiba June ani amusung ahumda ansamna chinduna pungni punipalgi office packeting gi khongjang aduda Senapati SP amadi additional SP ka henba thawong kaya chathaduna irang asi hena pakthok changthok hankibani maram aduna SP amadi additional SP khudakta Senapati district headquarter dagi transfer tawgadabani loinana Naga student body singi mathakta paliba FIR withdraw tawgadabani haina akanba wafam thamlakli Makha tarakpada Churachandpurda Starlink sizinaba hauba yana leire Churachandpurda internet amasung phone line sizinaningba mawongda sizinaba yadana leiriba kaya asidagi koknaba handak Elon Musk amadi India government ka yanakibagi matung inna lebak asida launch tawgadoriba Starlink Churachandpurda athuba matamda hauraba yana leire global zomi movement supporter singna thokiba chirol na hai Manipur sarkar gi maikei dagi mobile internet asi thingningba matamda thingba hangningba matamda hangba yauna Myanmar gi Chin state su mamangda Thingjin kibak kaya asina maram oiraga Churachandpur district ki mafam khudingmakta portable Starlink ama CZMS ki mingda sizinaba yanare portable Starlink asi sizinaba yanaba ZDCI gi chairman da khangan kibachu leire masigi matangda lup amatana nungaitaba tawbigano Churachandpur gi jomi sing chakhatnaba tawbani Starlink asi ahanba sizinaba oigadabana trial hognaba tawre tanja Charakpada Churachandpur manungda portable Starlink sizinaduna mipung khudingmak mobile internet phanganba ngamlagani hai Ahmedabad plane kai khibada laikhidraba miyoi mariphugi masak khangba ngamkhre
Gujarat ki Ahmedabad tegi London yona paigada Air India ki plane ama handak kai kiba adugi numit humni suraba matung DNA matching da laikidaba mioi marifugi masak maming khangba ngamkre aduga laikidraba hakchang kunthra mangana makhuigi imung manungi mioi singda khusin nakre masak khangba ngamlaba mioi sing adugi manungda Gujarat ki hanagi chief minister BJ Rupani su yaukre plane kai bagi thogdok aduda laikidrabi Manipur gi Thobal dagi Kongrai lakpam Nganthoi Sharma amadi Kangpokpi dagi Lanwinten Singson gi hakchang ngasi fawgi oina masak khangba ngamdri thenglabada ngasi natraga hayeng khanglaba yana leire makoi ani gi manungda Nganthoi Sharma gi thawai yaudraba hakchang hek masak khangba ngambaga Imphal gi International Airport ta purakani aduga Lamnungtheng Singson gi hakchang na Dimapur fawba flight ta puraklaba matung gari da Kangpokpi fawba puraknaba thorang tawba loikre Lanwintheng Singson gi hakchang puraknaba gi damak ambulance ama imung manungi naknaba mioi singal loinana Dimapur gi damak chatkre haidi amaromda plane kai khiba adugi matungda Thijinnaba Bharat lengang na semkiba awangba thaki committee adugi mifam ngasi numit yungma matung Bharat ki konung Delhi da pangthokre center ge home secretary na sabhapati oiduna pangthokiba mifam aduda civil aviation secretary ministry of home gi makok thongba sing Gujarat ki home department ki makok thongba sing state disaster responsibility authority sing safety gi inspector general su saruk yaduna kanaki committee asigi report asi tha ahum gi manungda pikhalakadabani hairi Air India ki flight amasu technical issue laibadagi Hong Kong tamna amuk hankre Hong Kong dagi Delhi tamna pairakadaba Air India ki flight ama technical issue lairakpadagi lamkhang dagi Hong Kong tamna amuk hankre hairi official oiba paw amagi matung inna Air India Boeing 787 flight AI 1315 asi ngasi ayuk Hong Kong dagi Delhi tamna pairakpada flight asigi crew members singna technical issue laire khanglakpadagi passenger sing adubu asoi angam thoktanabagi damakta precaution lawduna Hong Kong tamna lamkhangdagi amuk halaktuna passenger sing adubu tekta kaidana Hong Kong da laiba international airport ta landing tawkhre haina agency na piba report amada phongdokli adumakpu thodok asigi matangda Air India gi maikeidagi hojik phawbagi oinadi official oiba statement amata thadokpa laidri ningsingba yai numit nini gi mamangda Ahmedabad ki London tamna paigadaba Air India Boeing 787 Dreamliner airport asidagi take off hek tawkiba matamga ikan kanadana plane adu crash tawbuda plane adu da tonglakpa mioi chani ni phuni toigi manungda mioi amakhak hinghoraga chani ni phuma toi sikiba thokdok thokibada ngairibani amaromda Manipur state ki oina Air India ki flighting chahi 10 rom operate toropa adu ngarangdagi lephankhre hairi khongthang asi Air India asi Tata Group of company na lausin khibadagi long term strategy plan oina changchilakpa khongthang amani hairi aduga India na Manipur da pairakiba route asi anoba flight agency Air India Express na mahut sinduna ataba flight ticket ki mamalda loinana subsidy sing yauna Manipur gi praja miyamda khudongchaba phanganaba hauragani haikre hiramasiga mari leinana Imphal Airport Authority na official oina social media da lauthokibaga loinana Air India gi mahut singadoriba Air India Express asina Manipur gi oina aviation gi itihas ta anoba lamai ama hangbagumbani hairi hariba anoba Air India Express asina Manipur amadi atai state singa nauna samnahalagani aduga Air India gi flight Manipur da paiba lehon khiba asina handak Air India gi flight ama Ahmedabad ta kai khiba aduga mari leinade anoba launch tawriba flight asina flight ticket ki phangnabagi matam ngaihanba holiday amadi admission gi season singda terminal singda passenger sing matam sangna ngaihanba amadi wahanbagi thabak sing kokhanba ngamlagani hairi Maitei officer amada purakpa CEO amagi mayokta wakat khre Jammu and Kashmir gi Rajouri da assistant defense inspector officer oina thabak tawba Thiam Surjit Singh da khut tharai haibagi damak yangkhai mapal suba engineer regiment ki commanding officer Colonel Ankush Chowdhury amadi mahaki quick response team QRT gi matakta FIR file tawbinaba wakat khre defense ministry gi makhada assistant defense inspector officer oina Rajouri da thabak tawriba Surjit na hiramasiga mari leinana Rajouri police station gi station house officer da aiba cherol ama pisinkre cherol adugi matangda June 12 gi ayupung 13 tabada Colonel Ankush Chowdhury na khulai matik chana paiba mahaki personnel kharaga loinana laklaga line of control da samal khabagi thabak pakhatpaga mari leinana border gi proceeding da khuyek pi naba khangalaki
taha khuyek pibagi mahuta mamut tana khanaraga mathok taba thabak thorangsing pik paikhat ke hairubada Colonel aduna ka henba thong adu chatharakibani hairi Manipur State ki oina COVID-19 ki phibam Governor Ajay Kumar Bhalana official singa unaduna review tawkre Ministry of Health and Family Welfare Government of India ki directive matung inna ngarang Manipur ki Governor Ajay Kumar Bhalana mayang tangbal loduna Manipur da oirakleba COVID-19 ki phibam ga mari leinaba official singa unaduna review tawkre ayuk Rajbhavan Imphal ki conference hall da pangthokiba review meeting aduda state asigi chief secretary senior medical officer sing State Health Department amadi mari leinaba authority singna saruk yaki official report ki matung inna pangthokiba review meeting asi MOHFW Government of India na lokolakpa thorangi matung inna India da hauzik COVID-19 positive oiba masing hengalakpana maram oiraga state singda haksil gi section thorang lokhatna bagi damak state singda ministry asina akanba direction piduna lakibani haidi Rajbhavan Imphal gi conference hall da pangthokiba review meeting aduda mari leinaba official singna governor da hauzik state asigi oina COVID-19 gi laichet asi thengnana bagi damak sem chariba sing maru oina diagnostic positive equipment oxygen supply ICU amadi isolation ward sing essential drugs amadi DIPPS 1H1P PET protel testing capacity ga mari leinaba sing medical supply sing amadi hospital covid positive oiba thamgadaba mafam sing mangjongna thorang tawbana singba singi matangda paudam ki hairi tungda Manipur gi governor Ajay Kumar Bhalana review meeting aduda saruk ya hakiba state Health Department amadi mari leinaba authority singda akanba section thorang lokhatpaga loinana hidak langthak amadi infrastructure sing ana layeng sang singda thamnaba amadi miyamda awareness pinabagi program sing pakhatuna hauzik sandorakliba covid laichet asi thingwa ngamnaba honagadabani haina akanba wafam thamkre Aroiba pauda Manipur da ngasidagi hona numit mangani akhak araw amadi akanba nongsitka loinana mayai oirap nong suragani Manipur da ikui dana ising ichong mayok na duna miyam oaba takraba matung ngasi ayuktagi hauna leptana sukhiba nong asina maram oiraga ising ichaw amuk hana thokadra haina miyamna mipaiba pongnare Indian Meteorological Department na thadokpa official data gi matung inna ngasi ayuktagi hauna akhak araw amadi akanba nungsitka loinana nong sukhiba asi lakadoriba numit mangani haibadi tha asigi 13 19 18 amadi kulda chaba mongda chap manaba mongda akanba nong Galoinana akhak haraw amadi pungda kilometer kontra dagi nifurom yangna nonglei nungsit situna Manipur gi mafam ayambada nong chugani haina data asina pali data asigi matung inna sukhiba nonggi volume asi Yaranpata 35.5 mm ADC Moreda 26 mm Chandelda 22.5 mm Ukrulda 12.8 mm Tamenglongda 0.9.2 mm amadi atai mafam singda mayai oirap oina akanba nong sukhi haina phongdokli report asigi matung ina lakadoriba nuhin mangani asida Manipur gi praja miyamna Ministry na section wafam kaya thamlakli madudi labukta amadi lamhangda thabak suba miyoi singna numidang amadi numidang waramda section na lainabagi damak angalakli maramdi hariba akanba nungsit yawba nong asigi pungda kilometer kunthra dagi nimfu rom yangna situna amangata thoganbagi oithokpa lei maram asina hariba miyoi sing asina yariba makhai saphagadaba mafam singda yumgi manungda lainaba khangalakli amaromda Ngarang nungthildagi leptana sukhiba nongna maram oiraga National Highway 37 Imphal Jiribam lambigi makru thong manakta ayuk landslide thoktuna lambi asida chathok chasin tawriba miyoi singda chawna apanba pikre haidi dubu highway asibu sem sariba construction company singna machine sing sijinaduna lainang sing kothokpagi thabak chathakre haidi